Russiana Luhansk region capture taukibabu taramna okre adubu Ukraine ga soknagadaba choba lanpham kaya amade mangda leire. Ukraine gi nongpok thangba lamdam gi saruk oiriba Luhansk region capture taukibabu Russiana taramna okre adubu Ukraine ga soknagadaba choba lanpham kaya amade mangda leiri haina official report amagi matungina phongdokle. Russiana February 13 da Ukraine da landas lakiba matamda leiramba pandam maduga yengnaruba taragade masi yamna chunadaba thawong ama haibadu oire. Maramde Russiana Ukraine da landas lakiba matam maduda subna khaktagi numit kharani gi manungda Ukraine bu mapung phana khudum chanba ngamgani haibasida chena thajari bane adubu thabak oina pangthokpa ngamkhide. Haujikti Donbas ki industrial heartland gi sarukta maru oina focus piduna attack tawri adubu kipna de Donetsk region da ningthi jana lanban semduna laikhiba oibana defend tawna ba honabada khudong chaba piri haire. Adubu achauba soknagadaba lanpham de mangda taduna lady haina military analyst na phongdokle. Masi Russia gi waina tactical victory amani haina lawe adubu military gi thamliba pandamadu yanglakhiba matamda masi yamna chading tawba made oiri haina London da base tawba Russia think tank analyst Neil Melvin na phongdokle. Russian President Vladimir Putin na ningthokaba numitta mahaki lanmi singbu Luhansk region liberate tawbagi damakta thagat pa udle loina na thongna pharaba sing adugi damakta medal pigani haibagi thajaba wapam su pikhe lanmi singnasu Potha bakharadi phanglagani haire. Russian cosmonaut ahumna space dage sesu tharakre Donbas region bu capture tawnabagi damakta lanasigi hogolakpa sarukta kipta landa bage thawong thadoglaga thamlakhibane. Luhansk amadi Donetsk ani asi punsilaga Donbas region semlibane. Adubu hairiba region asida Ukraine control tawba kaya amasu leire. Russiana di Donbas region bu Ukraine dagi mapung phana loksinba pamle. Russiana sawgatpa separatist singi matenga loinana lamthengnaraga Donbas region ase mapung phana control tawba pamlibane. Russiana Ukraine lan ase haugalakhiba matamda self proclaimed people republic to ase independent oiri haidibane. Donbas ki lanpham asi April thage mayai thangba saruktagi haurakhibane loina Russiana Ukraine gi Luhansk region dagi de takthokpa ngamkhre. Luhansk region bu capture tawkiba se singthaningai oiba pandam amane adubu masi chathagadori balan asi dade apikpa pandam amani haire. Russiana di masigi pandam asi thabak oina pangthoknabagi damakta mapung marai pharaba military force thamjille. Russiana lan asi haugalakpa matamdade Donbas ki wangmalana chatharaga Luhansk region bu capture tawbane masida ex Soviet Ukraine ge orientation hangdokpa natraga government change tawbagi wafam yauri bani haina US based foreign policy research institute ke Roblina phongdokle. Masida Ukraine bu demilitarize tawnabagi wafam su yauri bani haide. Ahobadade Russiana lan asi yamna asa sauna Ukraine gi lamdam pumnamag asi subna khaktagi numit kharani gi matamge manungda khudum chanba ngamgani haibagi thajaba leiribane. Russiana battlefield ge tactics adu hongdokhibaga loinana sana kapa yaba bomb sing sizinaduna Ukraine gi force ta attack tawba hauke. Masi maruwaina Russiana ground force thajindringai mamangda chathagiba thawong ni haide. Donbas region da henba sakti sizinaduna landanaba Putin na Russian lanmi singda order tawkhre. Russia gi president Vladimir Putin na mahaki lanmi singda akanba pressure piraduna Donbas region bu akanba mawongda ngak senanaba honagadabane. Stern Ukraine da leiriba Donbas region asi Moscow gi lanmi singna Lysychansk asi namduna mullaba matungda henba sakti sizinaduna Donbas region bu ngak senduna thamgadabani haina mamangi ningthokaba numita akanba wafam thamkhibane. Russia gi defense minister Sergei Shoigu na phongdokhibada Putin na akhanaba mifam ama pangthokhraba matungda Moscow gi lanmi singna haujikte Luhansk region asi mapung phana control tawba ngamkhre haiba wafam phongdorokre. Oiragliba lanpham asida lepa leitana Russian lanmi singna makhoi gi midyang ase Donetsk region gi mapung oiba mafam singda akaknaba midyang thamduna lan kapage thabak leptana chathare. Matang asida Putin na defense minister Shoigu da phongdokhibada mahaki lanmi singna mafam chana leiduna Donetsk region ase makata na leptana operation sathangadabani hainasu khangalakhi haire. Putin na phongdorokpada Russia ge East group amasung S group ki military unit singna makhoi gi thokdang chapchana puduna hana thorang tawduna yathokhraba mafam singda khumang chawsinna lan kapna bagi damak sem saba loikhre haire. Thabak khudingmak plan amagi makhada leptana chatharakpana makhoina pamliba pandam sing sungsoi soidana phanglaga ne matam sangna loksinabagi ngaiduna leraklaba Luhansk soidana thubada loksinba ngamlagani haina asa tawi haiba wafam Putin na makata na phongdorokhe. Tanja asida Ukraine ge lanmi gi maiketagi phongdorokpada Lysychansk gi lan kapna ruraga thorakpada makhoi gi lanmi sing khara khaktamak ngai haure masing yamlaba makhoi gi lanmi amade nongmai kayasu Russian forcing na mangan khre haina phongdorokle. Tanja asida Ukraine gi president Volodymyr Zelensky na phongdorokpada
mahaki yeknaba oiriba Russian lanmisingna Ukraine gi border area oiriba Sumy region city of Kharkiv amasung Donbas region da terrorist ki oiba thawong kaya leptana satharagli haina Zelensky na numidangge fizol seladuna Russian lanmisingbu maral siraduna wafam asi phongdorakhrei mahakna makhata na phongdokibada Russia gi ka henba thawong sing asi namthaba yamna mathau taribani adubu masi yamna luba thabak ama oire makhoi bu laksinaba honabada matam amade superhuman oibage sakti sing mathau tare tawigumbasung hauji Ukraine gi oina atopa lambi amata leitre Russia na makhoi gi mathakta landaragli base tha manga mapung pharak lei makhoi na Ukraine bu mangan takhaliba amade thugairam liba mayamasi amukhanna semgat pada US dollar billion chatret ke yangkai mathau taragani haibo wafam su phongdokhe Finland amadi Sweden na NATO da yawnaba protocol sign tawkhre Finland amadi Sweden na NATO da yawnabagi damang protocol sahi tawkhre adubo rectification ge tangai fadabadi leiri haina official report ki matungin na phongdokle masi taseng namak itihasik oiraba moment namani haina NATO gi secretary general Jens Stoltenberg na phongdokle Laibak ani gi foreign minister yawba mifamdo wafam asi phongdokibane Finland amadi Sweden yawraga laibak kuntra gani thoi suragadaba NATO gi alliance asi hena mapanggal kangkhadan bangamgane Finland amadi Sweden na NATO gi assistant protocol sahi tawkhraba matung tarakbada media conference ama pangthokibada NATO gi Secretary General Jens Stoltenberg na wafam asi phongdokibane Ukraine gi military training pinaba US na khanari ambassador United States na Ukrainian military training pibagi wafam khanari haina kipta leiba Washington gi ambassador Brigade Brick na phongdokhrei agency na Brick ki warol paladuna hai chapchaba masing natraga thorang aihak na haiba ngamdrabasu hiram masigi matangda aihak na Pentagon gi official singda wari sanakhe US na kipta henba mateng pinaba honare mateng adu front line da Ukraine gi position singgi phibam phagaran na bagi damaktani hainasu ambassador asina makata na phongdokhe tha asigi taraga manga da Ukraine da lediba US embassy na haiki madude Russia na hojik sathariba lan asiga mari leinana Washington government na kipta dollar billion 4.6k defense ki mateng pi khre mission adu ki matungin na US na Ukraine da Javelin amasung anti-armor system lising kun gataruk chamnga Stinger anti-aircraft system lising amaga chamre howitzer chamaga nipan amasung body armor amade helmet ki set lising humbudraga mga thakre Ukraine da US na high mobility artillery rocket system HI MARSP na bakhanari haina June kulhumdoi da Ukraine gi defense minister Oleksiy Reznikov na phongdokibane haukiba February kunmari da Russia na kipta landaba haukiba dage US na Ukraine da dollar billion 6.9 romge security mateng pikre Russia na UN Security Council da India amasung Brazil gi damak taram na ong na basem sare Moscow na UN Security Council UNSC sauthokan bagi wafam asi saugatli adubo council sauthokadori badu Germany amasung Japan bu yawhalaga nate haina China da leiba Russian ambassador Andrei Dinosov na ningthokaba namita phongdokhrei mapaga masanupi ga punna fighter jet paimina duna anobo puwari semkhre Air Squadron Commanding Officer Sanjay Sharma amasung mahaki masanupi officer Aniya Sharma anina hanbo na Indian Air Force ta mapamacha punna fighter jet punna paimina duna puwari gi anoba pandub ama hangdokhrei haire aroi bada tabiri bapum namakpu thagatsari